ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯤꯡꯒꯤ ꯊꯦꯡꯂꯛꯂꯕ ꯃꯇꯝ ꯑꯃꯈꯛꯅꯤ꯫ ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯑꯔꯨꯕꯤ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯊꯣꯛꯏ꯫ ꯄꯥꯟꯈꯠꯂꯛꯄ ꯊꯥꯖ ꯑꯣꯏꯕꯅ ꯑꯗꯨꯛ ꯃꯉꯥꯜ ꯂꯩꯔꯤ꯫ ꯅꯤꯅꯤ ꯍꯨꯝꯅꯤꯇ ꯉꯥꯏꯔꯝꯂꯅꯤ ꯊꯥꯅꯤꯜ ꯑꯣꯏꯒꯗꯕꯁꯨ꯫ ꯑꯔꯨꯕꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯅꯥꯛ ꯌꯦꯠꯇ ꯍꯟꯅ ꯌꯦꯡꯉꯤ꯫ ꯃꯥꯅ ꯌꯦꯡꯂꯤꯕꯗꯨ ꯌꯦꯅꯈꯥ ꯑꯗꯨꯗ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯁꯥꯗ ꯊꯥꯎꯃꯩ ꯑꯃꯠꯇ ꯂꯣꯏꯅꯕ ꯅꯠꯇꯦ꯫ ꯀꯌꯥ ꯀꯤꯒꯟꯗꯕ ꯃꯤꯇꯥ ꯑꯃ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯣꯏ꯫ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯈꯔ ꯆꯠꯂꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯀꯧꯖꯦꯡ ꯍꯥꯔꯧꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯅ ꯑꯇꯩ ꯑꯍꯦꯟꯕ ꯈꯣꯟꯖꯦꯜ ꯊꯣꯏꯅ ꯇꯥꯗꯦ꯫ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯍꯟꯅ ꯌꯦꯡꯂꯨꯏ꯫ ꯃꯅꯤꯡ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯌꯦꯡꯒꯣꯟ ꯃꯆꯥ ꯑꯗꯨꯗ ꯆꯞ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯣꯛꯅ "ꯍꯣ ꯀꯅꯥꯅꯣ? ꯀꯅꯥ ꯂꯩꯒꯦ ꯑꯗꯨꯗ? ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ?" ꯍꯥꯏꯗꯨꯅ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯌꯦꯡꯒꯣꯟ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯀꯔꯤꯅꯣ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯑꯃꯨꯛꯀ ꯍꯥꯏ "ꯀꯅꯥ ꯂꯩꯒꯦ ꯍꯥꯏ ꯋꯥꯅꯤ? ꯀꯩꯅꯣ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯃꯤꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯣꯟ ꯑꯁꯤꯗ ꯁꯨꯠꯆꯥ ꯀꯩꯅꯣ ꯍꯥꯏꯕꯅꯦ? ꯍꯨꯔꯥꯟꯕ꯭ꯔꯣ ꯅꯪꯕꯣ? ꯅꯀ꯭ꯔꯥꯡꯗꯣ ꯁꯦꯠꯇꯨꯅ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯗ꯭ꯔꯤꯉꯩ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯖꯧ꯫ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏꯀꯣ." ꯃꯥꯅꯗ ꯑꯁꯨꯝꯅꯇ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯀꯅꯥ ꯑꯃꯠꯇꯅ ꯈꯨꯝꯂꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯕ ꯑꯗꯨꯗ ꯃꯥꯒꯤ ꯐꯛꯂꯥꯡ ꯋꯥꯡꯃ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯑꯣꯏꯅ ꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯌꯦꯡꯕꯅꯤ꯫ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯊꯩꯖꯤꯟꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯖꯧ꯫ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎ ꯍꯥꯏꯕ꯭ꯔꯣ? ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯂꯒ ꯍꯨꯔꯥꯟꯒꯅꯤꯗꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯅꯀꯣꯛ ꯑꯗꯨꯕꯨ ꯀꯔꯝꯕꯅꯣ? ꯆꯠꯍꯧꯖꯧꯀꯣ." ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯂꯩꯔꯤꯕ ꯌꯦꯡꯒꯣꯟ ꯑꯗꯨꯒꯤ ꯃꯅꯤꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯉꯧꯔꯨꯅꯕ ꯑꯃ ꯇꯞꯅ ꯐꯥꯎꯒꯠꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯑꯔꯨꯕꯤ ꯃꯁꯥꯗꯣ ꯑꯀꯤꯕ ꯑꯃ ꯈꯪꯐꯥꯎ ꯍꯦꯛ ꯐꯥꯎꯔꯛꯏ꯫ ꯃꯃꯤꯠ ꯑꯅꯤ ꯆꯞ ꯂꯥꯎꯊꯣꯛꯇꯨꯅ ꯀꯩꯅꯣ? ꯀꯅꯥꯅꯣ? ꯀꯩꯅꯣ ꯁꯤꯕꯣ? ꯃꯃꯤꯠꯇꯨ ꯀꯨꯞꯇꯅ ꯌꯦꯡꯉꯤ꯫ ꯃꯥꯅ ꯎꯔꯤꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯛꯇꯝ ꯑꯗꯨ ꯁꯨꯝ ꯇꯞꯅ ꯁꯨꯝ ꯋꯥꯡꯈꯠꯈꯤ꯫ ꯃꯥꯅ ꯍꯦꯛ ꯋꯥꯡꯈꯠꯈꯤꯕ ꯃꯈꯩ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨꯅꯁꯨ ꯇꯥꯟꯅꯗꯨꯅ ꯋꯥꯡꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯀꯤꯒꯟꯗꯕ ꯑꯔꯨꯕꯤꯗꯣ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯊꯣꯏꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ꯫ "ꯍꯣꯏ ꯏꯃꯥ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯍꯤꯡ ꯑꯁꯤꯗ ꯕꯨꯠ ꯍꯥꯏꯅꯕꯗꯣ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯕꯨꯠ ꯑꯣꯏꯅꯤ." ꯃꯁꯥ ꯀꯥꯏꯗꯣ ꯀꯤꯕꯅ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛꯈ꯭ꯔꯦ꯫ ꯃꯄꯥꯜ ꯑꯗꯨꯗ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯊꯔꯒ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯇꯥꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯃꯥꯏ ꯁꯠꯂꯩꯗꯨꯅ ꯏꯃꯨꯡ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯉꯤ꯫ ꯊꯣꯡꯗꯨ ꯆꯦꯖꯦꯠ ꯂꯣꯟꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯤ꯫ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯐꯝꯃꯤ꯫ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯔꯛꯈꯤꯕ ꯁꯛꯇꯝ ꯑꯗꯨ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯁꯪꯁꯪ ꯎꯔꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯩꯅꯥꯇꯣꯝꯕꯤꯅ ꯍꯥꯏ "ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯆꯥꯕꯣ? ꯍꯥꯏꯌꯨ ꯆꯥꯛꯇꯤ ꯁꯤꯗ ꯆꯥꯈ꯭ꯔꯣꯀꯣ꯫ ꯅꯪꯒꯤ ꯍꯧꯅꯕꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯆꯠꯈꯤꯅꯤ." "ꯏꯃꯥ, ꯆꯠꯂꯣꯏꯗ ꯑꯩ ꯋꯥꯈꯜ ꯈꯜꯂꯤꯅꯤ." "ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯕ? ꯋꯥꯈꯜ ꯈꯜꯂꯤ ꯇꯃ ꯍꯥꯏ꯫ ꯉꯁꯥꯏ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯅꯤꯡ ꯑꯁꯤꯗ ꯐꯝꯂꯛꯈꯤꯕ꯫ ꯍꯥꯏ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯠꯇꯦ, ꯅꯅꯦꯝꯕꯣꯛ ꯑꯗꯨꯅꯒ ꯏꯆꯥꯕꯨ ꯑꯣꯠꯄꯤꯔꯕ꯭ꯔꯣ? ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏ꯫ ꯏꯃꯥ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯗꯒ ꯃꯈꯣꯏꯅꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯊꯣꯛꯂꯕꯗꯤ ꯀꯩꯅꯥꯇꯣꯝꯕꯤ ꯏꯇꯤꯛ ꯈꯪꯍꯜꯂꯦꯗꯅ." "ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ, ꯑꯩ ꯍꯥꯏꯗꯦ." "ꯑꯗꯨꯗꯤ ꯀꯩꯗꯧꯕ? ꯏꯆꯥꯅ ꯀꯔꯤ ꯋꯥꯈꯜ ꯈꯟꯕ?" "ꯏꯃꯥ, ꯉꯔꯥꯡꯗꯤ ꯑꯩ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯈ꯭ꯔꯦ." "ꯀꯔꯤ? ꯑꯀꯤꯕ ꯊꯧꯗꯣꯛ ꯍꯥꯏꯕ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ? ꯏꯆꯥꯅ ꯀꯤꯕꯒ ꯑꯃꯨꯛ ꯂꯩꯔꯤꯕꯔꯅꯦ? ꯊꯥꯏꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯍꯧꯒꯠꯂꯒ ꯅꯊꯟꯇ ꯁꯨꯃꯥꯡꯗ ꯊꯧꯔꯤ ꯆꯣꯡꯗꯨꯅ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇ ꯀꯩ ꯁꯥꯟꯅꯈꯤꯕ ꯃꯤꯁꯛꯅꯤꯅꯦ ꯅꯪꯁꯦ." "ꯍꯣ, ꯑꯩꯅ ꯍꯥꯏꯁꯤꯅ ꯉꯔꯥꯡꯒꯤꯅꯤ꯫ ꯀꯌꯥꯗꯤ ꯀꯤꯈ꯭ꯔꯦ ꯏꯃꯥ ꯑꯩ꯫ ꯁꯛꯇꯝꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯃꯤꯠꯇ ꯁꯪꯁꯪ ꯎꯔꯤ꯫ ꯑꯁ, ꯌꯥꯝꯅ ꯀꯤꯖꯩ." "ꯍꯥꯏꯅꯤꯅ ꯍꯥꯏꯔꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯀꯣꯛ ꯍꯥꯏꯔꯣ ꯀꯩꯗꯧꯒꯦ?" "ꯁꯨꯝꯗꯧꯕ ꯏꯃꯥ, ꯉꯔꯥꯡ ꯑꯍꯤꯡꯗ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯌꯦꯅꯈꯥꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯗꯨꯝ ꯍꯦꯛ ꯇꯥꯕ꯫
ꯑꯗꯨꯗ ꯑꯩꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯒ ꯃꯅꯤꯡ ꯊꯣꯡꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯏꯃꯥ ꯌꯦꯡꯒꯣꯟ ꯃꯅꯤꯡ ꯑꯗꯨꯗꯒꯤ ꯀꯔꯤꯅꯣꯃ ꯐꯣꯡ ꯍꯦꯛ ꯐꯥꯎꯒꯠꯂꯛꯑꯦ ꯁꯨꯝ ꯋꯥꯡꯈꯠꯈꯤꯕꯩ ꯋꯥꯅꯤ ꯀꯌꯥꯗꯒꯤ ꯑꯩ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯚꯨꯠꯂ ꯈꯪꯗꯦ ꯍꯥꯏꯕ ꯏꯃꯥ ꯑꯩꯈꯣꯏ ꯌꯨꯝꯗ ꯚꯨꯠꯀ ꯊꯣꯛꯑ ꯃꯥꯜꯂꯦ ꯑꯩ ꯁꯨꯝ ꯀꯤꯔꯛꯑꯦ ꯉꯥꯏꯈꯣ ꯅꯪꯒꯤ ꯋꯥꯈꯜꯅ ꯀꯥꯏꯗꯤ ꯅꯠꯇꯦꯀꯣ ꯀꯗꯥꯏꯗꯒꯤ ꯋꯥꯈꯜꯅꯅꯣ ꯏꯃꯥ ꯅꯠꯇꯦ ꯑꯃꯠꯇ ꯑꯩ ꯏꯃꯤꯠꯃꯛꯅ ꯎꯍꯧꯔꯕꯅꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯣ ꯅꯍꯥꯟꯈꯩ ꯑꯗꯨꯝ ꯅꯥꯃꯨꯛꯇ ꯇꯧꯗꯕꯅꯦ ꯍꯥꯏꯕ ꯍꯥꯏꯔꯤꯁꯤꯅꯗꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯅꯦ ꯌꯨꯝꯗꯨꯗ ꯈꯔ ꯆꯦꯛꯁꯤꯟꯅ ꯍꯦꯛ ꯂꯩꯔꯣ ꯍꯩ ꯑꯃ ꯃꯊꯦꯡꯗꯅꯦ ꯅꯪ ꯃꯄꯥꯟ ꯌꯥꯝꯅ ꯊꯣꯛꯀꯅꯨ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯦꯛꯇ ꯊꯦꯡꯅꯕ ꯃꯗꯨꯒꯤ ꯃꯧꯅꯥꯎ ꯑꯗꯨꯗ ꯊꯦꯡꯅꯔꯝꯕ ꯑꯣꯏꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯃꯥꯅ ꯌꯨꯝꯗ ꯂꯩꯕ ꯌꯥꯝꯅ ꯀꯤꯔꯦ ꯂꯩꯕ ꯉꯝꯂꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯒ ꯃꯄꯥꯝꯗ ꯆꯠꯇꯨꯅ ꯊꯥ ꯑꯃꯅꯤ ꯀꯣꯛ ꯂꯩꯊꯣꯛꯈ꯭ꯔꯗꯤ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯒꯅꯤ ꯑꯗꯨꯁꯨ ꯑꯣꯏꯗꯦ ꯅꯠꯇꯦ ꯅꯣꯏ ꯑꯅꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯅꯗ꯭ꯔꯤꯕꯔꯅꯦ ꯀꯗꯥꯏꯗꯒꯤ ꯌꯥꯅꯕꯅꯣꯗ ꯏꯃꯥ ꯃꯤ ꯃꯑꯣꯡ ꯑꯃꯅꯤ ꯃꯗꯨ ꯀꯅꯥꯝꯇꯒ ꯇꯤꯟꯅꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯃꯁꯛ ꯑꯗꯨꯅ ꯃꯔꯣꯜ ꯑꯃ ꯑꯁ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯖꯥꯠꯅꯤ ꯍꯥꯏꯔꯤꯁꯤꯅꯗꯤ ꯍꯦꯟꯅ ꯍꯦꯟꯖꯤꯟꯅꯔꯦ ꯑꯁꯤꯔꯣ ꯏꯃꯥꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯈꯪꯗꯕ ꯁꯥꯔꯒ ꯁꯨꯝ ꯍꯪꯂꯩ ꯋꯥꯅꯤ ꯌꯥꯅꯗꯦ ꯃꯥꯒ ꯑꯩꯒ ꯌꯥꯅꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯊꯥꯎꯒ ꯏꯁꯤꯡꯒ ꯇꯤꯟꯅꯕꯒꯨꯝꯕꯅꯤ ꯑꯣꯏꯔꯔꯣꯏ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯣꯏꯔꯔꯣꯏ ꯑꯩꯁꯦ ꯃꯊꯛꯀꯤ ꯑꯍꯜꯅꯤ ꯃꯇꯩꯅ ꯂꯧꯔꯤꯕ ꯃꯆꯦꯅꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯎꯁꯤꯠꯄ ꯃꯥꯒꯤ ꯃꯁꯥꯗ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯩꯉꯣꯟꯗ ꯊꯧꯗꯥꯅꯕ ꯑꯩꯕꯨ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔ ꯃꯥꯁꯨ ꯃꯥꯅ ꯑꯉꯥꯡꯅꯤ ꯃꯥꯅ ꯈꯔ ꯐꯥꯗꯣꯛꯅ ꯂꯩꯕ ꯌꯥꯏꯅ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯁꯤꯅꯤ ꯏꯃꯥ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤ ꯅꯍꯥꯟꯗꯤꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯅ ꯏꯆꯤꯜ ꯑꯁꯤ ꯄꯦꯟꯅ ꯍꯦꯛꯇ ꯈꯠꯅ ꯊꯣꯛꯄꯅꯤ ꯅꯈꯨꯠ ꯅꯁꯥ ꯀꯥꯏꯗ ꯌꯥꯎꯅꯕ꯭ꯔꯥ ꯃꯗꯨꯃꯛꯇꯤ ꯌꯥꯎꯅꯕ ꯅꯪꯍꯧꯗ꯭ꯔꯤ ꯏꯃꯥꯅ ꯆꯪꯂꯛꯇꯨꯅ ꯈꯥꯝꯕꯅ ꯍꯥꯟꯈ꯭ꯔꯦ ꯃꯆꯤꯜꯗꯣ ꯑꯗꯨꯝ ꯍꯦꯛ ꯈꯨꯝꯂꯒ ꯂꯩꯕꯩ ꯋꯥꯅꯤꯗ ꯃꯆꯤꯟꯗꯨꯗ ꯊꯥꯖꯤꯟꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯍꯩ ꯆꯤꯟꯗ ꯀꯩꯗ ꯄꯪꯍꯥꯏ ꯍꯥꯏꯅ ꯄꯪꯂꯥꯎ ꯂꯥꯎꯅ ꯇꯧꯅꯕꯒꯤ ꯋꯥꯅꯤ ꯅꯈꯨꯠ ꯅꯁꯥ ꯀꯥꯏꯗꯅꯦ ꯈꯛ ꯌꯥꯎꯅꯨ ꯅꯣꯡꯃꯗꯤ ꯌꯥꯎꯕ ꯁꯣꯏꯔꯣꯏ ꯍꯥꯏꯒꯠꯂꯤꯕ ꯃꯉꯛꯇꯣ ꯄꯦꯛ ꯊꯨꯗꯦꯛꯂꯒ ꯃꯤꯒꯤ ꯃꯒꯨꯜ ꯈꯪꯒꯗꯕꯅꯤ ꯉꯔꯥꯡꯒꯤ ꯉꯛꯈꯥ ꯃꯥꯅ ꯑꯩꯕꯨ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯍꯣꯏꯗ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯃꯤꯅ ꯁꯨꯝ ꯎꯁꯤꯜꯂꯛꯇ꯭ꯔꯒ ꯈꯠꯅꯕ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯍꯧꯅꯗꯦ ꯈꯣꯡꯌꯥꯗꯅꯦ ꯇꯨꯝꯃꯤꯌꯨꯕ ꯍꯥꯏꯕꯁꯦ ꯃꯤꯀꯨꯞ ꯑꯃꯇ ꯍꯩꯅꯕ ꯅꯠꯇꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥꯅ ꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯧ ꯏꯆꯥꯒꯤꯗꯃꯛꯇꯅ ꯃꯥ ꯑꯩ ꯂꯩꯔꯤꯌꯦ ꯍꯣꯏ ꯏꯃꯥ ꯍꯟꯗꯛ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯃꯨꯟꯅ ꯈꯪꯍꯜꯂꯒꯦ ꯐꯔꯦꯁꯦ ꯍꯧꯒꯠꯂꯨ ꯏꯃꯥ ꯏꯆꯥ ꯆꯥꯛꯈꯨꯝꯗ ꯑꯣꯏꯅ ꯆꯪꯁꯤ ꯆꯥꯛ ꯊꯣꯡꯅꯅꯦ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯀꯨꯞꯅ ꯈꯟꯅꯔꯨꯔꯁꯤ ꯂꯥꯛꯑꯣ ꯍꯧꯒꯠꯂꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯁꯣꯝꯗꯅ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯍꯪꯂꯤ ꯅꯆꯦꯗꯨꯕꯨ ꯂꯩꯕ ꯎꯗꯦ ꯀꯗꯥꯏꯗ ꯆꯠꯈꯤꯕ ꯖꯥꯠꯅꯣꯅꯦ ꯏꯃꯥ ꯑꯩ ꯈꯪꯗꯦ ꯆꯠꯇꯨꯅꯇ ꯂꯩꯕ ꯑꯗꯨꯕꯨ ꯃꯄꯥꯝꯗꯒ ꯆꯠꯂꯝꯒꯅꯤ ꯌꯥꯝꯅ ꯆꯠꯀꯟꯕꯅꯤ ꯑꯌꯨꯛꯁꯤꯗ ꯃꯥꯁꯨ ꯍꯦꯛꯇ ꯉꯟꯅ ꯁꯥꯒꯩ ꯑꯁꯤꯗ ꯃꯧ ꯑꯍꯜꯅꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯇꯧꯔꯤ ꯀꯩꯅꯣ ꯃꯥꯗꯤ ꯏꯃꯥ ꯍꯣꯏ ꯅꯠꯇꯦ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯂꯕ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯗꯨꯕ ꯏꯃꯥ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯆꯥꯛ ꯊꯣꯡꯗꯣꯏꯕ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯔꯅꯦ ꯊꯣꯡꯗꯦ ꯑꯩꯗꯤ ꯊꯣꯡꯗꯦ ꯑꯌꯨꯛꯁꯤꯗꯤ ꯏꯃꯥ ꯏꯆꯦꯅ ꯊꯣꯡꯒꯗꯕꯅꯤ ꯃꯁꯤ ꯈꯪꯅ ꯆꯥꯛꯁꯦ ꯊꯣꯡꯂꯝꯗꯕ ꯍꯦꯛꯇ ꯆꯠꯈ꯭ꯔꯤꯕꯅꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯅꯤ ꯑꯩꯗꯤ ꯊꯣꯡꯗꯦ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏꯕꯨ ꯅꯆꯦꯗꯨ ꯇꯉꯥꯏ ꯐꯗꯕ ꯊꯕꯛ ꯆꯠꯊꯣꯛꯄꯁꯨ ꯑꯣꯏꯔꯝꯕ ꯃꯌꯥꯏ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯅꯪꯁꯨ ꯍꯦꯟꯗꯣꯛꯅ ꯊꯣꯡꯕ ꯃꯌꯥꯏꯅ ꯍꯦꯔ ꯏꯃꯥ ꯏꯃꯥꯒꯤꯗꯣ ꯋꯥꯉꯥꯡ ꯑꯃ ꯇꯧꯏ ꯏꯆꯦꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯋꯥ ꯉꯥꯡꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯍꯩ ꯑꯗꯨꯝꯅ ꯐꯠꯇꯅ ꯈꯟꯒꯅꯨ ꯃꯦꯟꯊꯣꯛ ꯃꯦꯟꯁꯤꯟ ꯇꯧꯅꯕ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥ ꯅꯠꯇꯕ꯭ꯔꯣ ꯍꯣ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯕ ꯅꯠꯇꯤꯌꯦ ꯃꯥꯅ ꯊꯕꯛꯇꯣ ꯆꯠꯊꯣꯛꯇꯕ ꯌꯥꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯁꯤꯃ ꯇꯧꯔꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯛꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯁꯤꯗ ꯀꯃꯥꯏꯅ ꯑꯩꯅ ꯆꯥꯛ ꯊꯣꯡꯗꯧꯔꯤꯒꯦ ꯏꯃꯥ ꯏꯕꯦꯝꯃ ꯅꯈꯣꯏꯒꯤ ꯋꯥꯈꯜ ꯑꯁꯤꯗꯤꯅꯦ ꯈꯔꯁꯨꯅꯦ ꯐꯅ ꯈꯟꯗꯣꯛꯅꯕ ꯇꯝꯅꯧꯀꯣ ꯍꯣ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯥꯅꯗꯤ ꯑꯩꯕꯨ ꯃꯅꯥꯎ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯕ꯭ꯔꯣ ꯅꯣꯡꯃꯇ ꯈꯟꯕꯤꯕ ꯅꯠꯇꯦ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅꯅꯤ ꯃꯥꯅ ꯑꯩꯕꯨ ꯎꯔꯤꯁꯦ ꯅꯍꯥꯟꯁꯨ ꯃꯥꯅ ꯍꯦꯛꯇ ꯆꯣꯡꯁꯤꯟꯗꯨꯅ ꯇꯧꯈꯤꯕ ꯃꯑꯣꯡꯗꯣ ꯏꯃꯥꯁꯨ ꯎꯍꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯑꯗꯨꯋꯥꯏꯗ ꯂꯦꯞꯂꯣ ꯌꯥꯔꯦ ꯑꯁꯤꯒꯨꯝꯕ ꯄꯨꯛꯆꯦꯜ ꯐꯅꯗꯕꯒꯤ ꯈꯟꯅꯕꯒꯤ ꯋꯥꯐꯝꯁꯦ ꯑꯩ ꯇꯥꯕ ꯄꯥꯝꯗꯦ ꯂꯦꯞꯂꯣ ꯍꯣ ꯇꯥꯅꯤꯡꯂꯣꯏ ꯑꯩꯅ ꯍꯥꯏꯕꯅꯤꯅ ꯇꯥꯅꯤꯡꯂꯣꯏꯌꯦ ꯅꯃꯧ ꯅꯨꯄꯤ ꯑꯍꯜꯅ ꯍꯥꯏꯕ ꯑꯣꯏꯗꯤ ꯇꯥꯈꯤꯅꯤꯅꯦ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯅꯦ ꯋꯥ ꯉꯥꯡꯕꯗ ꯌꯥꯝꯅ ꯍꯦꯜꯂꯦꯀꯣ
ꯇꯧꯅꯨ ꯇꯧ ꯑꯗꯨꯝꯅ ꯇꯧꯅꯨ ꯍꯦꯔ ꯏꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯀꯅꯤ ꯃꯥꯁꯨ ꯃꯧꯅꯤ ꯑꯩꯁꯨ ꯃꯧꯅꯤ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯕ ꯈꯔ ꯇꯝꯕꯤꯌꯨ ꯃꯤꯆꯪꯒ ꯆꯪꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯈꯪꯇꯧꯕꯤꯅꯨꯗ ꯏꯃꯥ ꯏꯕꯦꯝꯃ ꯑꯩꯅꯦ ꯋꯥꯒ ꯑꯃꯠꯇ ꯍꯦꯛ ꯉꯥꯡꯖꯔꯔꯣꯏꯗ ꯑꯩꯍꯥꯛ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯔꯨꯕꯤꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯅꯨꯡꯁꯤꯗꯕꯤ ꯃꯥꯕꯨ ꯌꯥꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃ ꯏꯌꯥꯎ ꯌꯥꯎꯔꯤ ꯑꯗꯨꯕꯨꯗꯤ ꯐꯩꯅ ꯍꯟꯗꯛ ꯑꯩꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯍꯦꯟꯗꯣꯛꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯏꯅ ꯑꯩꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯈꯤꯅꯤ ꯅꯨꯃꯤꯗꯥꯡꯅꯤ ꯉꯔꯥꯡꯒꯨꯝꯅ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯑꯔꯨꯕꯤ ꯇꯨꯝꯂꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯋꯥꯡꯃꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯀꯣꯛ ꯀꯣꯛ ꯍꯥꯏꯅ ꯊꯤꯜꯂꯛꯏ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯤꯜꯂꯛꯄꯗ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯛꯏ ꯑꯔꯨꯕꯤ ꯑꯗꯨꯝꯅꯒ ꯇꯥꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯥꯒꯤ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯀꯩꯅꯣ ꯉꯔꯥꯡꯗꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅꯗ ꯇꯥꯕꯅꯤ ꯉꯁꯤꯅ ꯍꯦꯛꯇ ꯑꯇꯝꯅꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯃꯑꯣꯡ ꯑꯗꯨꯗ ꯍꯦꯟꯅ ꯃꯍꯥꯛ ꯀꯤꯕ ꯐꯥꯎꯔꯤ ꯑꯗꯨꯝꯅ ꯊꯤꯜꯂꯝꯕ ꯃꯈꯣꯜꯗꯨ ꯇꯣꯛꯈ꯭ꯔꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯅꯤꯡ ꯑꯗꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯃꯈꯣꯜꯗꯨ ꯏꯃꯦꯡ ꯃꯦꯡꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯃꯗꯨꯗ ꯑꯃꯨꯛ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯍꯩꯖꯩ ꯉꯔꯥꯡ ꯉꯁꯤ ꯑꯁꯤꯗ ꯏꯪꯈꯣꯜ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯚꯨꯠꯅ ꯇꯝꯅꯕ ꯍꯥꯏꯕꯗꯨꯔꯣ ꯁꯤꯕꯣ ꯁꯨꯡꯀꯤ ꯀꯤꯗꯕ ꯑꯩꯁꯦ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯃꯅꯤꯡꯁꯤꯗ ꯑꯃꯨꯛ ꯅꯣꯛꯂꯤ ꯑꯩꯅ ꯇꯥꯔꯤꯕꯁꯦ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯅꯦꯕ ꯍꯨꯔꯥꯟꯕꯗꯤ ꯁꯨꯡꯅꯠ ꯅꯠꯇ꯭ꯔꯦ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯕꯣ ꯑꯁ ꯀꯤꯕꯅ ꯂꯣꯏꯔꯦꯗ ꯑꯩ ꯉꯥꯏꯍꯥꯛꯇꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯨꯃꯤꯟꯅ ꯃꯇꯥꯏ ꯑꯃꯨꯛ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯍꯦꯔꯥ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯅꯤꯡꯗꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯀꯩꯅꯣ ꯃꯁꯤ ꯀꯤꯕ ꯌꯥꯗ꯭ꯔꯦ ꯀꯅꯥꯒꯤ ꯀꯤꯕ ꯑꯩ ꯇꯧꯒꯦ ꯃꯄꯥꯜꯗꯃꯛ ꯊꯣꯛꯇ꯭ꯔꯕꯁꯨ ꯑꯩ ꯇꯧꯈꯤꯕ ꯍꯦ ꯕꯨꯠ ꯃꯀꯣꯛ ꯊꯨꯒꯥꯏꯒꯦꯀꯣ ꯑꯩ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯥꯛꯈꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯏ ꯂꯩꯔꯝꯕ ꯈꯨꯖꯥꯏ ꯑꯃ ꯇꯥꯞ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯇꯞꯂꯞ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯍꯦꯛꯇ ꯂꯥꯛꯇꯅ ꯂꯪꯏ ꯑꯗꯨꯒ ꯊꯣꯡꯗꯨ ꯒꯝ ꯂꯣꯟꯁꯤꯜꯂꯤ ꯑꯌꯣ ꯀꯩꯅꯣ ꯀꯅꯥꯅ ꯅꯀꯣꯛꯁꯤꯗ ꯊꯥꯔꯛꯂꯤꯕꯁꯤꯕꯣ ꯊꯔꯪ ꯆꯠꯂꯦ ꯍꯥꯏ ꯋꯥꯅꯤ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯔꯒ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯈꯥꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯏꯉꯥꯟ ꯉꯥꯟꯅ ꯎꯔꯛꯏ ꯍꯩꯖꯩ ꯈꯨꯖꯥꯏꯅꯤꯅ ꯈꯨꯖꯥꯏꯁꯤꯅ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯍꯦꯛꯇ ꯑꯌꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤ ꯑꯩꯅꯗꯤ ꯁꯣꯝꯗ ꯑꯍꯤꯡ ꯑꯁꯤꯗ ꯕꯨꯠ ꯁꯥꯗꯨꯅ ꯃꯥꯕꯨ ꯀꯤꯍꯜꯂꯤꯅꯦ ꯍꯥꯏꯕ ꯑꯗꯨꯒ ꯃꯥꯅ ꯍꯦꯛꯇ ꯈꯨꯖꯥꯏ ꯑꯁꯤꯅ ꯑꯩꯒꯤ ꯀꯣꯛꯇ ꯊꯥꯔꯛꯑꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯁꯨꯝꯅ ꯇꯧꯕꯁꯤꯕꯨ ꯃꯥꯅ ꯈꯪꯈ꯭ꯔꯕ ꯖꯥꯠꯂ ꯃꯥꯅ ꯈꯪꯕꯒꯤ ꯊꯑꯣꯏꯅ ꯍꯦꯛꯇ ꯃꯁꯤꯅ ꯊꯨꯝꯂꯛꯏꯕ ꯖꯥꯠꯂ ꯃꯥꯟꯗꯦꯗ ꯃꯥꯅ ꯑꯩꯕꯨ ꯁꯛꯀꯩꯁꯨ ꯈꯪꯕ ꯉꯝꯂꯣꯏꯕ ꯃꯥꯅ ꯐꯠꯇꯕꯁꯦ ꯑꯣꯀꯥꯛꯇꯤ ꯐꯠꯇꯕ ꯖꯥꯠꯅꯤꯀꯣ ꯕꯨꯠ ꯁꯥꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩꯅꯦ ꯑꯁ ꯀꯣꯛ ꯑꯁꯤ ꯀꯥꯏꯔꯝꯂꯤꯗ ꯁꯥꯔꯔꯣꯏ ꯉꯁꯤꯒꯤ ꯕꯨꯠꯀ ꯑꯃꯠꯇ ꯆꯪꯍꯧꯔꯛꯈꯤ ꯏꯃꯨꯡꯗ ꯑꯩ ꯃꯈꯨꯠꯅ ꯃꯀꯣꯛꯇꯨ ꯅꯥꯟꯗꯨꯅ ꯃꯃꯥꯡ ꯇꯝꯅ ꯃꯍꯥꯛ ꯆꯠꯂꯤ ꯇꯔꯨꯕꯤꯅ ꯈꯟꯕ ꯋꯥꯈꯜ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯑꯊꯦꯡꯕ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯑꯩꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯁꯥꯗꯨꯅ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯇꯝꯅꯒꯅꯤ ꯇꯝꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯁꯛꯇꯥ ꯑꯁꯤꯗ ꯇꯥꯍꯟꯒꯅꯤ मागी मसाद अकीब हाइबदो पोखनगनी फवनगनी माबु युम मसिदा लेतनबा अइना सिनगनी माने युम मसिदा लेत्रबा मतम अदुतदा अइगी थमोइगी अपेनबा हाइबदो ओइगनी मखोइना तोंगाना युम होंदोक्तुना लेखिनबा अइना होनगनी मसिगी वाखलदा महाकने हेक्ता अहिंगदा बुत छादुना तमनबनी मथंगी अयुकनी तरुबिना येना खामनिंगदा लेप्तुना हाइरई कनानो मीगी खुजाई सिबु मथौ इरई लेक्तखै येना खामनिंग असिदा असुमना हुंदोक्तुना थमलिबसिबो सिबु कनाना हौनबगे हाइबा सिबु कनानो लै महलना है कइदौरे हाइबनो नंगबो येंगो इमा नमित्तुना अमुक्ता सिबु येंगोबा अइगी खुजाई सिबु मनिंग सिदा असुमना लंथोक्तुना थमे हाइबा अयमना साउनिंगिदा अइ हैमा सोइबो ओइरंगनी को खुल्लोदना खुल्लोय कइदवै खुंदोइनो मसिबु मसिदा कनानो हुंदोक्पनो हाइबदो मिसक चपचाने खंद्रिबा मखै अइ मसि सुकोन खुल्लोय अमुक हौरक्लब्रा हाइदि कइनो इमा नत्ते सी इमाना तौरिनो इमानरबसि है कइनोनि हे अइनरा हाइदि कइनो तौदे अदुगुम्बा तौजदेको अइ इमाना नत्रबदि तुमिना कोक लैरु यारे अइना चिंगनबा मी लै मसिबु तौरंगदबा मीदो यामना नकना चिंगनबा लै मसिदा अरुबिना फथोगलक्तुना हे नंगना हाइदो अइबुरा
ꯅꯪꯅ ꯆꯤꯡꯅꯩ ꯍꯥꯏꯗꯣ ꯑꯩꯕꯨꯔꯕ ꯃꯃꯤꯠꯇꯨꯅ ꯄꯩꯅ ꯌꯦꯡꯗꯨꯅ ꯀꯩꯅꯣꯗ ꯑꯩꯕꯨ ꯏꯆꯦꯗ ꯀꯔꯤ ꯋꯥ ꯍꯥꯏꯖꯈ꯭ꯔꯒꯦꯅꯦ ꯅꯪꯅ ꯍꯧꯖꯤꯛꯇ ꯍꯥꯏꯈ꯭ꯔꯤꯕ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯆꯤꯡꯅꯕ ꯃꯤ ꯂꯩ ꯑꯁꯤꯇꯅꯤꯗ ꯍꯣ ꯃꯗꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯩꯃ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯂꯦꯅ ꯁꯤꯗꯤ ꯍꯣꯏ ꯏꯆꯦ ꯅꯅꯤꯡ ꯅꯃꯥꯡ ꯍꯣꯗ꯭ꯔꯣꯡ ꯍꯣꯔꯦꯅꯦ ꯏꯆꯦ ꯍꯦ ꯑꯉꯥꯡ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯔꯕ ꯎꯁꯤꯠꯇꯕ ꯅꯠꯆꯗꯦ ꯏꯆꯦ ꯁꯤꯗ ꯑꯩꯒꯤ ꯈꯨꯖꯥꯏ ꯂꯪꯊꯣꯛꯂꯤꯕ ꯃꯤꯁꯛ ꯑꯁꯦ ꯏꯆꯦꯅꯅꯦ ꯍꯥꯏꯕꯁꯦ ꯏꯆꯦꯅ ꯁꯥꯅ ꯑꯗꯨꯝ ꯇꯥꯛꯆꯔꯦ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤꯅꯣ ꯑꯁꯨꯝꯅ ꯍꯦꯛꯇ ꯏꯆꯦꯅ ꯅꯥꯔꯣꯟꯗ ꯃꯤꯒꯤ ꯀꯣꯜꯂꯤꯛꯄꯨ ꯌꯦꯅꯈꯥꯗꯒ ꯂꯪꯊꯣꯛꯄ ꯑꯁꯤꯕꯨ ꯃꯁꯤꯗꯤ ꯈꯔ ꯐꯖ ꯐꯥꯠꯇꯦꯗ ꯍꯦ ꯑꯉꯥꯡ ꯃꯗꯨꯕꯨ ꯀꯅꯥꯅ ꯑꯩꯅ ꯂꯪꯊꯣꯛꯏ ꯍꯥꯏꯒꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯩꯅꯅꯦ ꯍꯥꯏꯒꯦꯕ ꯍꯣꯏ ꯏꯆꯦ ꯅꯁꯥꯅ ꯍꯥꯏꯖꯔꯦ ꯍꯥꯏꯕ ꯍꯩ ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯝꯅ ꯇꯧꯕ ꯎꯁꯤꯠꯇꯕ ꯍꯧꯕꯗꯤ ꯏꯆꯦꯅꯤꯅꯦ ꯑꯁꯨꯝꯅ ꯇꯧꯕ ꯀꯅꯥꯅ ꯍꯧꯅꯕꯒꯦ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯅꯆꯤꯜꯅ ꯊꯣꯛꯅ ꯁꯤꯅꯤ ꯃꯨꯅꯤ ꯃꯥꯅꯤ ꯍꯥꯏꯕꯗꯣ ꯍꯦꯟꯗꯣꯛꯅ ꯍꯥꯏꯕꯤꯕ ꯌꯥꯏꯅ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯃꯁꯤꯗ ꯑꯔꯨꯕꯤꯅ ꯍꯦꯛꯇ ꯃꯆꯤꯜꯅ ꯊꯣꯛꯅ ꯍꯥꯏꯗꯣꯛꯂꯨꯏ ꯍꯣ ꯑꯩꯗꯤ ꯕꯨꯠ ꯃꯀꯣꯛ ꯊꯨꯒꯥꯏꯗꯣꯏꯅꯦꯅ ꯂꯩꯔꯝꯕ ꯑꯃ ꯇꯥꯞ ꯄꯥꯏꯔꯒ ꯊꯣꯛꯄ ꯋꯥꯐꯝ ꯑꯁꯤꯗ ꯂꯩꯃꯍꯜꯅ ꯀꯔꯤ ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤ ꯍꯥꯏꯕ ꯕꯨꯠ ꯍꯥꯏꯕ ꯑꯔꯨꯕꯤ ꯃꯔꯩ ꯑꯗꯨ ꯂꯂ ꯇꯧꯅ ꯏꯃꯥ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ ꯇꯔꯨꯕꯤꯅ ꯀꯩꯅꯣ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯣ ꯏꯆꯦꯕꯨ ꯅꯨꯃꯤꯗꯥꯡꯗꯒ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯔꯕ ꯍꯥꯏꯁꯦ ꯚꯨꯠ ꯀꯥꯏꯅ ꯂꯥꯏꯃꯛꯀꯤ ꯆꯩꯗ ꯑꯩ ꯀꯩꯅꯣ ꯅꯪ ꯍꯦꯟꯖꯤꯟꯅ ꯍꯥꯏꯗꯣ ꯀꯅꯥꯅ ꯑꯗꯨꯝꯅ ꯇꯧꯋꯦ ꯍꯥꯏꯈ꯭ꯔꯕꯒꯦ ꯍꯧꯖꯤꯛꯇ ꯃꯑꯣꯡꯗꯣ ꯁꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯍꯤꯡꯗꯔ ꯀꯩꯅꯣ ꯅꯥꯔꯣꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯂꯣꯟꯅ ꯊꯨꯞꯅ ꯊꯕꯛ ꯌꯥꯝꯅ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃꯕꯨ ꯏꯃꯥꯟꯗ ꯃꯥꯜꯂꯤꯌꯦ ꯑꯩꯗꯤ ꯍꯦ ꯑꯉꯥꯡ ꯅꯪꯅꯦ ꯇꯨꯃꯤꯟꯅ ꯂꯩꯖꯍꯧ ꯋꯥ ꯃꯈꯥ ꯁꯨꯝ ꯇꯥꯊꯕꯗ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ ꯑꯗ꯭ꯋꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩꯖꯍꯧ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯪꯍꯧꯕꯅ ꯐꯔꯦ ꯈꯟꯗꯨꯅ ꯃꯃꯥꯏ ꯍꯨꯠ ꯂꯩꯗꯨꯅ ꯆꯪꯈ꯭ꯔꯦ ꯇꯔꯨꯕꯤꯅ ꯇꯧꯔꯤ ꯁꯦꯡꯕꯅꯤ ꯃꯥꯅꯅꯦ ꯍꯥꯏꯅ ꯏꯐꯣꯡ ꯐꯣꯡꯂꯕ ꯑꯁꯤꯗ ꯑꯃꯨꯛ ꯇꯧꯗꯕ ꯀꯥꯏꯁꯨ ꯁꯥꯔꯗꯅ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯕ ꯋꯥꯁꯤꯗ ꯑꯣꯟꯊꯣꯛꯅꯗꯤ ꯂꯥꯟꯗꯕ ꯁꯥꯕ ꯍꯩꯕ ꯆꯥꯅꯤꯀꯣ ꯃꯁꯦ ꯂꯩꯃꯍꯜꯅ ꯌꯥꯔꯦ ꯅꯪꯁꯨ ꯀꯣꯛ ꯈꯨꯟꯀꯠꯂꯨ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤꯗ ꯑꯩꯅꯦ ꯆꯤꯡꯅꯕ ꯑꯃꯗꯤ ꯏꯔꯩ ꯂꯩꯔꯤꯌꯦ ꯍꯣ ꯑꯩꯉꯣꯟꯗ ꯀꯥꯏꯗꯤ ꯆꯤꯡꯅꯕꯤꯅꯨ ꯏꯃꯥꯅ ꯆꯤꯡꯅꯒꯦ ꯍꯥꯏꯔꯒꯅ ꯅꯃꯧ ꯅꯨꯄꯤ ꯑꯍꯜ ꯑꯁꯤꯗ ꯑꯣꯏꯅ ꯆꯤꯡꯅꯨ ꯑꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯕꯅꯤ ꯍꯥꯏꯔꯒ ꯅꯥꯀꯜꯗ ꯇꯥꯔꯤꯕ ꯈꯨꯖꯥꯏꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯃꯥꯡꯂꯣꯝꯗ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯃꯍꯜ ꯃꯊꯟꯇ ꯃꯀꯣꯛ ꯉꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤꯊꯤ ꯑꯁꯤꯅꯤ ꯃꯁꯤꯗ ꯑꯃꯨꯛ ꯍꯟꯗꯛ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯍꯦꯟꯅ ꯀꯣꯛ ꯉꯥꯎꯔꯛꯂꯤ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯌꯥꯊꯣꯛꯄ ꯕꯨꯠ ꯑꯃꯗꯒꯤ ꯕꯨꯠ ꯑꯅꯤ ꯑꯃꯨꯛ ꯁꯨꯖꯤꯟꯈ꯭ꯔꯦ ꯑꯃꯅ ꯆꯤꯡꯅꯩ ꯑꯃꯅꯁꯨ ꯍꯦꯟꯅ ꯆꯤꯡꯅ ꯁꯤꯜꯂꯤ ꯃꯑꯣꯡ ꯑꯃꯅꯤ ꯀꯨꯝꯍꯩ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯃꯅ ꯑꯃꯕꯨ ꯍꯦꯛꯇ ꯃꯁꯛꯇꯤ ꯈꯪꯅꯗꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯅꯨꯃꯤꯗꯥꯡꯗꯨ ꯐꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯃꯐꯝ ꯆꯥꯅ ꯑꯔꯨꯕꯤ ꯂꯩꯔꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯃꯥꯅ ꯈꯜꯂꯤꯕꯨ ꯃꯥꯅ ꯍꯦꯟꯅ ꯁꯤꯡꯉꯤ ꯁꯤꯅꯤꯅꯦ ꯑꯩꯕꯨ ꯑꯄꯪꯕ ꯃꯤꯗꯧꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯤꯗꯅ ꯌꯦꯡꯉꯣꯕ ꯂꯣꯟ ꯍꯦꯛꯇ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒ ꯕꯨꯠ ꯕ꯭ꯔꯦꯗꯀ ꯁꯥꯗꯨꯅ ꯇꯝꯅꯕꯤꯒ ꯇꯧꯔꯤꯅꯦꯕ ꯑꯩꯅꯗꯤ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯀꯤꯔꯨꯔꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯅꯥꯔꯣꯟꯗ ꯇꯧꯕ ꯊꯕꯛ ꯑꯣꯏꯔꯝꯂꯤꯕ ꯉꯁꯤꯗꯤ ꯈꯪꯒꯅꯤꯕ ꯑꯩꯅ ꯑꯃꯨꯛ ꯕꯨꯠ ꯁꯥꯗꯨꯅ ꯃꯥꯕꯨ ꯀꯤꯍꯟꯒꯅꯤ ꯑꯣꯈꯛꯅꯗꯤ ꯉꯝꯕꯤꯗꯀꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯔꯤ ꯋꯥꯈꯜꯗꯕꯨ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯃꯃꯥꯡꯂꯣꯝꯗ ꯀꯅꯥꯅꯣꯃ ꯊꯣꯛꯂꯛꯈ꯭ꯔꯦ ꯃꯁꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯇꯨꯃꯤꯟꯅ ꯌꯦꯡꯉꯦꯀꯣ ꯃꯁꯤ ꯏꯪꯈꯣꯜ ꯃꯔꯛ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯃꯃꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯔꯨꯕꯤ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯃꯃꯥꯡꯂꯣꯝꯗꯒꯤ ꯃꯅꯤꯡ ꯇꯝꯅ ꯂꯥꯛꯏ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯁꯦꯠꯂꯤꯕ ꯃꯐꯤꯗꯨ ꯃꯈꯨꯔꯨ ꯃꯄꯥꯗ ꯍꯥꯏꯐꯦꯠ ꯆꯤꯡꯈꯠꯇꯨꯅ ꯃꯈꯣꯡ ꯑꯅꯤꯗꯨꯅ ꯊꯦꯡꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯅ ꯐꯛꯂꯥꯡ ꯃꯄꯥꯗꯨꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯆꯠꯂꯤ ꯑꯔꯨꯕꯤꯅ ꯍꯥꯏꯖꯩ ꯌꯦꯡꯕꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯃꯈꯣꯡ ꯀꯥꯏꯁꯤꯅ ꯑꯁꯨꯃꯥꯏꯅ ꯇꯧꯔꯤꯕ ꯃꯥꯒꯤꯁꯦ ꯑꯩꯅ ꯀꯤꯅꯕꯅꯦꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯩꯁꯦ ꯐꯃꯨꯡꯗ ꯇꯨꯝꯂꯤ ꯀꯥꯏꯅ ꯂꯩꯔꯝꯒꯅꯤ ꯑꯩꯅꯗꯤ ꯁꯤꯗ ꯂꯩꯇꯨꯅ ꯍꯣꯇ꯭ꯔꯣꯡ ꯍꯣꯅ ꯎꯔꯤꯕ ꯇꯔꯨꯕꯤ ꯑꯗꯨꯝꯅ ꯃꯈꯣꯡꯅ ꯍꯥꯏꯐꯦꯠ ꯇꯧꯔꯝꯂꯒ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯀꯣꯛ ꯀꯣꯛ ꯑꯃꯨꯛ ꯊꯤꯜꯂꯤ ꯃꯊꯟꯇ ꯅꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯆꯤꯜ ꯈꯨꯝꯗꯨꯅ ꯅꯣꯛꯏ
ꯃꯥꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯑꯔꯨꯕꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯇꯔꯨꯕꯤ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯑꯃꯨꯛ ꯌꯦꯅꯈꯥ ꯃꯅꯤꯡꯗ ꯆꯠꯂꯤ꯫ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯐꯝꯊꯩ꯫ ꯃꯆꯤꯜꯗꯨꯗ ꯇꯞꯅ ꯍꯥꯏꯖꯩ, ꯉꯔꯥꯡ ꯅꯍꯥꯟꯗꯤ ꯅꯣꯛꯇꯅ ꯑꯁꯨꯝ ꯂꯩ, ꯉꯁꯤꯗꯤ ꯈꯪꯗꯦ, ꯑꯣꯏꯅ ꯀꯞꯂꯒꯦ, ꯁꯨꯠ ꯀꯞꯇꯨꯅ ꯃꯥꯕꯨ ꯑꯣꯏꯅ ꯀꯤꯍꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯖꯗꯨꯅ ꯃꯈꯣꯜ ꯈꯣꯟꯖꯦꯜ ꯀꯥꯏꯗꯨ ꯅꯤꯛꯇꯨꯅ ꯍꯤꯛ ꯀꯞꯂꯛꯏ꯫ ꯑꯔꯨꯕꯤ ꯇꯁꯦꯡꯅ ꯃꯈꯣꯏꯗꯧꯗꯣ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯃꯁꯤ ꯌꯦꯡꯉꯨꯅꯤ, ꯃꯁꯤ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ, ꯀꯞꯁꯤꯟꯅꯗꯅ ꯀꯥꯏꯁꯨ ꯌꯥꯝꯅ ꯇꯧꯔꯤꯕ, ꯈꯪꯂꯤꯗꯅ ꯑꯗꯨꯕꯨꯗꯤ ꯅꯪ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯪꯈꯣꯜꯗ ꯇꯥꯕ ꯂꯩꯇꯨꯝ ꯑꯃꯠꯇ ꯄꯥꯏꯔꯒ ꯇꯔꯨꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯍꯦꯛꯇ ꯐꯠꯂꯪꯉꯤ꯫ ꯇꯔꯨꯕꯤ ꯑꯗꯨꯝꯅ ꯃꯅꯥꯛꯇ ꯀꯔꯤꯅꯣꯝꯅ ꯙꯣꯞ ꯂꯥꯎꯅ ꯇꯥꯔꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯀꯩꯅꯣ ꯍꯥꯏꯔꯒ ꯐꯠ ꯌꯦꯡꯉꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯀꯞꯄꯗꯨ ꯇꯧꯈ꯭ꯔꯦ꯫ ꯑꯔꯨꯕꯤꯅ ꯑꯃꯨꯛꯀꯁꯨ ꯂꯩꯇꯨꯝ ꯂꯪꯉꯤ꯫ ꯇꯔꯨꯕꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯟꯅ ꯌꯦꯡꯉꯤ꯫ ꯃꯊꯟꯇ ꯍꯥꯏꯖꯩ, ꯀꯔꯤꯅꯣ ꯁ꯭ꯋꯥꯏꯗ ꯇꯥꯔꯛꯂꯤꯕꯁꯤꯕꯣ? ꯅꯍꯥꯟꯈꯩ ꯑꯃꯨꯛ ꯐꯥꯎ ꯇꯧꯗꯕ ꯃꯑꯣꯡꯅꯤ, ꯀꯔꯤ ꯑꯣꯏꯔꯖꯥꯠꯅꯣ? ꯑꯔꯨꯕꯤꯅ ꯏꯪꯈꯣꯜꯗ ꯍꯧꯕ ꯑꯋꯥꯡꯕ ꯄꯥꯝꯕꯤ ꯑꯋꯥꯡꯕ ꯑꯃ ꯃꯈꯣꯛꯇ ꯄꯥꯏꯔꯒ ꯍꯦꯛꯇ ꯐꯔ ꯅꯣꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯇꯔꯨꯕꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯁꯠ ꯌꯦꯡꯊꯣꯛꯏ꯫ ꯍꯧꯔꯤꯕ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯂꯦꯡꯕꯗꯨ ꯎꯕꯗ, ꯀꯩꯅꯣꯗ ꯑꯁꯨꯛ ꯀꯟꯅ ꯂꯦꯡꯕ? ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗꯗꯤ ꯑꯁꯤ ꯌꯧꯅ ꯑꯁꯨꯃꯥꯏꯅ ꯅꯣꯝꯕ ꯍꯧꯅꯗꯦ꯫ ꯅꯠꯇꯦ, ꯏꯪꯈꯣꯜ ꯑꯁꯤꯗ ꯀꯔꯤ ꯂꯩꯔꯕꯖꯥꯠꯅꯣ? ꯅꯠꯇ꯭ꯔꯒꯅ ꯚꯨꯠꯀꯨꯝꯕ? ꯑꯩꯅ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯃꯄꯥꯜꯁꯤꯗ ꯕꯨꯠ ꯁꯥꯕꯁꯤꯗ ꯇꯁꯦꯡꯅ ꯕꯨꯠ ꯍꯥꯏꯗꯨ ꯊꯣꯛꯂꯛꯂꯖꯥꯠꯂꯥ? ꯑꯍꯤꯡꯁꯤꯗ ꯑꯁꯨꯃꯥꯏꯅ ꯀꯥꯏꯗꯤ ꯀꯅꯥꯅ ꯇꯧꯒꯅꯤ? ꯑꯩ ꯁꯨꯝ ꯀꯤꯔꯛꯂꯦꯗ ꯇꯧꯔꯤꯁꯦ꯫ ꯅꯍꯥꯟꯈꯩ ꯈꯜꯂꯝꯗꯕ ꯋꯥꯈꯜꯒ ꯃꯌꯥꯝ ꯑꯃ ꯈꯜꯂꯛꯂꯦꯕ꯫ ꯃꯃꯤꯠꯇꯨꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯤ꯫ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤꯗꯨꯅ ꯊꯣꯛ ꯅꯣꯝꯕꯗꯨ ꯎꯔꯒ ꯍꯦꯟꯅ ꯃꯥꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯍꯣꯏꯃꯥ, ꯑꯩ ꯁꯤꯕ ꯇꯥꯔꯦ! ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡ ꯇꯝꯅ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯃꯨꯡ ꯇꯝꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯔꯨꯕꯤ ꯃꯊꯃꯣꯏꯗ ꯅꯣꯛꯆꯩ꯫ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ, ꯁꯛꯇꯥ ꯑꯁꯤꯒ ꯌꯦꯡꯉꯣꯕ! ꯅꯪ ꯉꯁꯤꯗꯤ ꯈꯪꯂꯦꯗꯅ, ꯑꯩꯅ ꯉꯝꯂꯦꯗꯅ ꯅꯪ ꯉꯁꯤꯗꯤ꯫ ꯏꯁ, ꯑꯉꯥꯡ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯍꯧꯖꯕ ꯁꯥꯔꯗꯅ ꯐꯅꯗꯨꯝ ꯅꯨꯡꯉꯥꯏ, ꯌꯦꯡꯉꯣꯕ! ꯅꯪꯅ ꯍꯦꯛ ꯇꯧꯔꯤꯕ ꯃꯈꯩ ꯑꯩꯁꯨ ꯑꯁꯨꯝ ꯇꯧꯈꯤꯅꯤꯕ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯍꯥꯏ, ꯍꯩ, ꯏꯪꯈꯣꯜꯗꯒꯤ ꯁꯧꯒ꯭ꯔꯤ ꯑꯃꯨꯛꯇ ꯍꯦꯛꯂꯛꯎ, ꯅꯆꯦ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯦ꯫ ꯑꯩꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯅꯤꯡꯉꯤ, ꯊꯣꯡꯍꯟꯒꯦ꯫ ꯃꯅꯦꯝꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯇꯔꯨꯕꯤ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛꯇꯨ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯃꯤꯠ ꯑꯅꯤꯗ ꯁꯪ ꯍꯦꯛ ꯎꯔꯛꯏ꯫ ꯂꯩꯃꯍꯜꯅ, ꯍꯩꯃꯥ, ꯆꯞ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯏꯪꯈꯣꯜꯗꯒꯤ ꯁꯧꯒ꯭ꯔꯤ ꯈꯔ ꯑꯃꯨꯛꯇ ꯍꯦꯛꯂꯛꯎ ꯍꯥꯏꯕꯅꯤꯅꯦ꯫ ꯍꯣꯏ ꯏꯃꯥ, ꯍꯥꯏꯗꯨꯅ ꯏꯪꯈꯣꯜ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯤ꯫ ꯇꯔꯨꯕꯤ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯇꯁꯦꯡꯅ ꯃꯁꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯆꯪꯕꯗ ꯈꯧꯇꯛ ꯑꯃ ꯆꯥꯔꯤ꯫ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯉꯔꯥꯡ ꯑꯗꯨ ꯀꯟꯅ ꯅꯣꯝꯈꯤꯕ ꯑꯩꯕꯨ? ꯑꯌꯨꯛ ꯑꯣꯏꯕꯅ ꯊꯣꯏꯅ ꯀꯤꯔꯨꯕꯗꯤ ꯐꯥꯎꯗꯦ꯫ ꯍꯦꯛꯄ ꯌꯥꯕ ꯈꯔ ꯍꯦꯛꯂꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯁꯤꯟꯕꯗ ꯃꯇꯝꯁꯨ ꯑꯁꯨꯝ ꯂꯦꯞꯇꯅ ꯍꯧꯖꯤꯟꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯈ꯭ꯔꯦ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯇꯨꯅ ꯃꯍꯩ ꯐꯃꯨꯡꯗ ꯆꯪꯅꯈ꯭ꯔꯦ꯫ ꯇꯔꯨꯕꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯅꯠꯇꯦ, ꯑꯩꯕꯨ ꯉꯁꯤ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯕꯨꯠ ꯁꯥꯈꯤꯗ꯭ꯔꯅꯦ? ꯉꯔꯥꯡ ꯎꯈꯤꯕ ꯑꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯑꯣꯟꯊꯣꯛꯅꯗꯤ ꯀꯤꯔꯦꯗ ꯑꯩꯁꯦ꯫ ꯅꯍꯥꯟ ꯃꯈꯩ ꯇꯧꯕ ꯑꯗꯨꯅ ꯑꯩꯅ ꯁꯥꯁꯤꯟꯅꯕ, ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯑꯗꯨꯅ ꯕꯨꯠ ꯑꯁꯦꯡꯕ꯫ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯨ? ꯕꯨꯠꯇꯨ ꯊꯦꯡꯅꯔꯒ ꯊꯋꯥꯏꯁꯤ ꯑꯣꯏꯅ ꯍꯦꯛ ꯑꯩ ꯊꯥꯅꯤꯀꯣ? ꯑꯩ ꯇꯁꯦꯡꯅ ꯀꯤꯔꯦꯗ꯫ ꯑꯁꯨꯝꯕ ꯊꯕꯛꯁꯦ ꯑꯩ ꯇꯧꯔꯔꯣꯏꯗ꯫ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯟꯗꯣꯛꯇꯨꯅ ꯃꯍꯥꯛ ꯇꯨꯝꯗꯨꯅ ꯑꯣꯏꯅ ꯂꯩꯊꯣꯛꯂꯤ꯫ ꯇꯨꯝꯊꯔꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯍꯥꯟꯈꯩ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯄꯥ ꯆꯥꯅ ꯑꯃꯨꯛꯀ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯂꯣꯏꯅꯅ ꯃꯄꯥꯜꯗꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯞꯂꯞꯅ ꯍꯦꯛ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯇꯔꯨꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯃꯤꯠ ꯃꯅꯥ ꯄꯨꯡꯁꯤꯡ ꯁꯤꯡꯏ꯫ ꯀꯩꯅꯣ? ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯍꯥꯟꯈꯩꯅ ꯑꯩꯅ ꯀꯞꯁꯤꯟꯅꯕ, ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯀꯅꯥꯒꯤ ꯑꯣꯏꯗꯣꯏꯕ? ꯑꯁ, ꯑꯩ ꯁꯨꯝ ꯀꯤꯔꯛꯂꯦꯗ꯫ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯕꯨꯠꯅ ꯊꯧꯔꯤꯕ ꯖꯥꯠꯂꯥ? ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯕꯨꯠꯅ ꯅꯠꯇꯅ ꯀꯅꯥꯅ ꯑꯣꯏꯗꯣꯏꯅꯣ ꯁꯤꯕꯣ? ꯄꯦꯟꯖꯩꯗ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯅꯕ ꯑꯣꯏꯔꯦ꯫ ꯀꯤꯔꯦꯗ ꯑꯣꯟꯊꯣꯛꯅꯁꯨ꯫ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯗꯁꯨ ꯌꯥꯝꯅ ꯍꯩꯅꯗꯦ ꯍꯥꯏꯋꯥꯅꯤ꯫ ꯍꯦꯛ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯃꯍꯥꯛ ꯇꯥꯏ꯫ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯑꯍꯤꯡ ꯆꯨꯞꯄ ꯑꯗꯨꯝꯕ ꯇꯨꯝꯗ꯭ꯔꯦ, ꯀꯤꯕꯒ ꯀꯩꯒ꯫
ꯇꯨꯝꯗꯅ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯇꯔꯨꯕꯤꯅ ꯃꯅꯦꯝꯗ ꯍꯥꯏ, ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯀꯔꯤ ꯇꯧꯕꯒ ꯌꯥꯎꯕꯒꯦ? ꯑꯩꯅ ꯍꯥꯏꯗꯤ ꯍꯥꯟꯅꯒ ꯁꯨꯝ ꯂꯥꯏ ꯇꯤꯟꯒ ꯂꯩꯕ ꯏꯪꯈꯣꯜꯒ ꯑꯣꯏꯕ꯭ꯔꯕ? ꯀꯔꯤ ꯋꯥꯅꯣꯅꯦ? ꯀꯗꯥꯏꯗꯒꯤ ꯂꯥꯏ ꯇꯤꯟꯅꯣ? ꯁꯨꯝ ꯍꯪꯕ꯫ ꯂꯩꯇꯦ ꯂꯩꯇꯦ, ꯂꯥꯏ ꯇꯤꯟ ꯂꯩꯕ ꯏꯪꯈꯣꯜ ꯅꯠꯇꯦ ꯃꯁꯤ꯫ ꯑꯁꯦꯡꯀꯤ ꯂꯩꯇꯦ ꯂꯩꯇꯦꯀꯣ ꯏꯃꯥ? ꯂꯩꯇꯦ ꯍꯥꯏ ꯋꯥꯅꯤ, ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯃꯗꯨꯕꯨ? ꯂꯩꯇꯦ ꯂꯩꯇꯦ꯫ ꯁꯨꯝ ꯍꯪꯕꯅꯤ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ꯫ ꯐꯃꯨꯡꯗ ꯍꯤꯞꯊꯩ꯫ ꯀꯥꯟꯊꯗꯨꯁꯨ ꯆꯤꯡꯈꯠꯇꯨꯅ ꯁꯨꯞꯂꯤ꯫ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯇꯨꯝꯂꯤ꯫ ꯃꯄꯨꯔꯣꯏꯕ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯤ, ꯑꯃꯨꯛ ꯍꯤꯞꯆꯤꯜꯂꯤꯕꯗꯨꯅ ꯀꯩꯗꯧꯔꯕ? ꯅꯥꯔꯕ꯭ꯔꯥ ꯑꯃꯨꯛ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯀꯩꯁꯨ ꯇꯧꯗ꯭ꯔꯒ ꯍꯤꯞꯆꯤꯜꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯍꯣ, ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ꯫ ꯑꯁꯨꯛ ꯌꯥꯝꯅ ꯍꯪꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯁꯨꯝ ꯍꯤꯞꯂꯤꯅꯦ ꯑꯩ꯫ ꯅꯪ ꯑꯃꯀꯣ, ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯛꯏ, ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯤꯕ꯫ ꯑꯦ, ꯀꯩꯗꯧꯔꯕ? ꯑꯩ ꯀꯩꯗꯧꯔꯕ? ꯅꯪ ꯅꯁꯥꯅ ꯈꯪꯗꯧꯅꯤꯅꯦ ꯃꯗꯨꯗꯤ꯫ ꯍꯥꯏꯕ ꯌꯥꯏ ꯀꯥꯏꯅ ꯄꯪꯍꯥꯏ ꯀꯥꯏꯗ ꯍꯥꯏꯖꯤꯜꯂꯛꯀꯅꯨꯗ꯫ ꯑꯩ ꯀꯩꯁꯨ ꯇꯧꯖꯗꯦ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯍꯌꯦꯡ ꯈꯣꯡꯂ ꯈꯪꯅꯤ, ꯍꯧꯒꯠꯂꯣ꯫ ꯑꯩꯒꯤ ꯐꯤꯔꯣꯜ ꯑꯃꯣꯠꯄ ꯈꯔꯁꯨ ꯀꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯕꯨ ꯅꯪꯕꯨ ꯁꯨꯔꯕ꯭ꯔꯣ? ꯁꯨꯗ꯭ꯔꯤ, ꯀꯣꯟꯅ ꯁꯨꯒꯦ꯫ ꯑꯦ, ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯔꯒ ꯇꯧꯗꯧꯕ ꯊꯕꯛꯇꯣ ꯍꯥꯟꯅ ꯇꯧꯗꯈꯩ ꯇꯨꯝꯂꯒ ꯂꯩꯔꯤꯅꯦꯕ ꯅꯪ꯫ ꯀꯣꯟꯅ ꯁꯨꯒꯦ ꯑꯗꯨꯝ ꯑꯩ꯫ ꯃꯈꯣꯏ ꯇꯥꯇꯣꯟꯒꯤ ꯊꯕꯛ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯨꯔꯣ ꯌꯥꯔꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯒꯦ ꯇꯧꯕꯁꯦ ꯇꯨꯝꯐꯝ ꯍꯦꯛ ꯈꯪꯍꯜꯂꯣꯏꯗꯧꯔꯤ꯫ ꯍꯧꯖꯤꯛꯁꯦ ꯇꯨꯝꯗꯣꯏꯕ? ꯑꯌꯨꯛ ꯅꯣꯡꯉꯥꯟꯕꯒꯤ ꯍꯧꯒꯠꯈꯤꯕ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯑꯁ, ꯑꯣꯟꯊꯣꯛꯅ ꯋꯥ ꯉꯥꯡꯉꯤꯍꯦ꯫ ꯍꯥꯏꯔꯒ ꯐꯩꯖꯨꯞꯇꯨ ꯃꯀꯣꯛ ꯇꯝꯅ ꯆꯤꯡꯈꯠꯇꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯔꯨꯕꯤꯅ ꯃꯃꯥꯗ ꯍꯥꯏꯔꯤ, ꯏꯃꯥ, ꯅꯍꯥꯟꯈꯩ ꯑꯍꯤꯡꯗ ꯂꯥꯏ ꯁꯥꯔꯤꯕꯗꯨꯗꯤ ꯃꯍꯥꯛ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯃꯍꯥ ꯇꯧꯕ ꯉꯝꯕ ꯅꯨꯄꯤꯅꯤ ꯃꯍꯥꯛ꯫ ꯏꯁ, ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯃꯍꯥꯛꯅ ꯕꯨꯠ ꯁꯥꯗꯨꯅ ꯑꯩꯕꯨ ꯀꯤꯍꯜꯂꯤꯕ꯫ ꯑꯩꯕꯨꯅꯦ, ꯑꯍꯤꯡ ꯀꯌꯥꯅꯣ ꯃꯍꯥꯛꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯍꯟꯗ꯭ꯔꯤꯕ꯫ ꯌꯥꯝꯅ ꯉꯝꯗꯣꯔꯤ ꯃꯍꯥꯛ꯫ ꯑꯗꯨꯛ ꯌꯥꯝꯅ ꯉꯝꯕ ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯃꯍꯥꯛꯅ ꯕꯨꯠꯀ ꯁꯥꯔꯤꯕ ꯑꯗꯨꯕꯨ? ꯍꯣ, ꯑꯩꯕꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯇꯅꯕ ꯌꯨꯝ ꯑꯃ ꯍꯣꯡꯗꯣꯛꯂꯒ ꯇꯣꯉꯥꯟꯅ ꯂꯩꯈꯤꯅꯕ ꯇꯧꯔꯤꯕꯅꯤꯗꯅ꯫ ꯀꯌꯥꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯐꯠꯇꯦ ꯐꯠꯇꯦ, ꯌꯥꯝꯅ ꯐꯠꯇꯦꯀꯣ, ꯑꯁꯨꯛ ꯌꯥꯝꯅ ꯃꯕꯨꯛ ꯐꯠꯇꯕ ꯃꯆꯥ꯫ ꯅꯪꯗꯤ ꯀꯩꯗꯧꯏ? ꯃꯤꯅ ꯑꯗꯨꯒꯤ ꯊꯥꯛꯇ ꯊꯕꯛ ꯇꯧꯔꯛꯂ ꯐꯥꯎꯕ ꯅꯪꯕꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯊꯣꯛꯄ꯭ꯔꯣ? ꯀꯩꯅꯣ ꯏꯃꯥ, ꯑꯩꯁꯤꯕꯨ ꯃꯤꯅ ꯍꯦꯛꯇ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯨꯄꯤꯔꯣ? ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯍꯦꯛꯇ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯀꯗ꯭ꯔꯕ? ꯅꯍꯥꯟꯗꯒꯤ ꯑꯩꯁꯨ ꯍꯦꯛꯇ ꯊꯕꯛ ꯍꯧꯔꯕꯅꯤ꯫ ꯃꯥꯅ ꯑꯍꯤꯡꯗ ꯕꯨꯠ ꯁꯥꯕ ꯑꯗꯨꯒꯨꯝ ꯃꯥꯒꯤ ꯃꯊꯛꯇ ꯑꯩꯅ ꯑꯃꯨꯛ ꯕꯨꯠ ꯁꯥꯖꯤꯟꯕꯅꯤ꯫ ꯍꯥ, ꯏꯆꯥꯅ ꯑꯃꯨꯛ ꯕꯨꯠ ꯁꯥꯔꯤꯕ? ꯑꯧ, ꯁꯥꯔꯤꯕꯅꯤ ꯏꯃꯥ꯫ ꯍꯩꯃꯥ ꯍꯩꯃꯥ, ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯑꯍꯤꯡꯗꯨꯗꯅꯦ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤ ꯄꯥꯏꯗꯨꯅ ꯅꯤꯛꯄꯅꯤ ꯍꯦꯛꯇ꯫ ꯑꯗꯨꯗ ꯑꯗꯨꯝ ꯃꯍꯥꯛ ꯀꯤꯈ꯭ꯔꯦ꯫ ꯀꯤꯕ ꯍꯥꯏꯕꯕꯨ ꯉꯔꯥꯡ ꯑꯍꯤꯡ ꯆꯨꯞꯄꯗꯤ ꯃꯍꯥꯛ ꯃꯄꯥꯜꯒ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯇꯨꯝꯁꯨ ꯇꯨꯝꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯍꯦꯛꯇ ꯃꯥꯕꯨ ꯑꯣꯠꯄꯅꯤ꯫ ꯍꯩꯃꯥ ꯍꯩꯃꯥ, ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯋꯥꯔꯤꯁꯦ꯫ ꯃꯥꯇꯅꯗꯤ ꯍꯦꯜꯍꯜꯂꯔꯣꯏꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ꯫ ꯃꯤꯅ ꯍꯦꯜꯍꯟꯕ ꯀꯥꯏꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯅꯤꯒꯦ? ꯃꯤꯅ ꯍꯦꯜꯍꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯃꯥꯕꯨ ꯑꯣꯏꯅ ꯈꯪ ꯊꯦꯡꯅ ꯀꯤꯍꯟꯈꯤꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥ, ꯑꯩ ꯕꯨꯠ ꯁꯥꯕꯒ ꯌꯥꯝꯅ ꯍꯩꯔꯖꯥꯠꯅꯤ꯫ ꯍꯩ, ꯑꯍꯤꯡꯗ ꯕꯨꯠ ꯁꯥꯕ꯭ꯔꯥ ꯍꯥꯏꯕꯨꯅꯦ? ꯑꯁꯦꯡꯕ ꯕꯨꯠ ꯑꯣꯏꯅ ꯊꯦꯡꯅꯗꯅ ꯐꯔꯛ ꯑꯃꯨꯛ ꯇꯥꯅꯤꯀꯣ꯫ ꯍꯦꯔꯥ, ꯑꯁꯤꯕꯨ ꯋꯥꯅꯤ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯕꯅꯤꯗ꯫ ꯏꯪꯈꯣꯜꯗꯨꯗ ꯑꯩꯅ ꯀꯤꯕ ꯀꯅꯥꯝ ꯂꯩꯇꯦ꯫ ꯍꯣ, ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯊꯣꯛꯄ ꯍꯦꯛ ꯇꯧꯔꯣ꯫ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤꯅꯦ ꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗꯧꯔꯤꯕ ꯖꯥꯠꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯁꯤꯃꯗꯤ ꯇꯔꯨꯕꯤꯅ ꯊꯣꯡꯕꯅꯤ꯫ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤ ꯃꯍꯥꯛ꯫ ꯑꯔꯨꯕꯤꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, ꯀꯩꯅꯣ, ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯁꯤꯕꯨ ꯑꯍꯤꯡꯗꯒ ꯆꯥꯗꯧꯔꯤꯕ꯭ꯔꯣ? ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤ ꯈ꯭ꯋꯥꯏ ꯂꯣꯏꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛꯄꯥꯎ ꯂꯥꯛꯇ꯭ꯔꯤ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯍꯣ, ꯁꯔꯦꯡ ꯊꯣꯡꯉꯤꯌꯦ, ꯈꯔ ꯃꯨꯟꯅ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯈꯔ ꯀꯨꯏꯅ ꯇꯧꯕꯅꯤꯗ꯫ ꯍꯥ, ꯁꯔꯦꯡ ꯍꯥꯏꯕ? ꯀꯩꯅꯣꯗ, ꯁꯔꯦꯡ ꯊꯣꯡꯉꯦ ꯍꯥꯏꯔꯒ ꯉꯥ ꯃꯅꯝꯒ ꯑꯃꯠꯇ ꯅꯝꯂꯛꯇ꯭ꯔꯤꯕ ꯁꯤꯕꯣ? ꯅꯠꯇꯦ, ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯔꯦꯡꯅꯣ ꯅꯪꯅ ꯊꯣꯡꯂꯤꯕ ꯑꯗꯨꯕꯣ? ꯍꯣ, ꯏꯪꯈꯣꯜꯒꯤ ꯁꯔꯦꯡꯅꯤꯗ꯫ ꯍꯥ, ꯏꯪꯈꯣꯜꯒꯤ ꯁꯔꯦꯡꯅꯤ ꯍꯥꯏꯕ? ꯄꯨꯡꯖꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯇꯔꯨꯕꯤꯒꯤ ꯃꯊꯃꯣꯏꯗ ꯈꯜꯂꯤ, ꯉꯁꯤꯗꯤ ꯑꯩ ꯀꯤꯕ ꯌꯥꯗꯦ꯫ ꯑꯩ ꯀꯤꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ꯫ ꯅꯍꯥꯟꯗꯒꯤ ꯇꯧꯔꯛꯂꯤꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯅ ꯆꯤꯡꯅꯔꯕ ꯑꯁꯤꯕꯨ ꯕꯨꯠꯄꯨ ꯑꯣꯏꯔꯝꯂꯦ ꯐꯔꯦ꯫ ꯅꯠꯂꯝꯗ꯭ꯔꯦꯗꯅ ꯕꯨꯠ ꯁꯥꯕ ꯐꯥꯒꯦ꯫ ꯑꯩꯅ ꯆꯤꯡꯅꯕꯁꯦ ꯌꯥꯝꯅ ꯆꯨꯝꯒꯟꯕꯅꯤ꯫ ꯑꯩ ꯇꯨꯝꯂꯣꯏ, ꯉꯥꯏꯈꯤꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯇꯨꯝꯗꯈꯩ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅ ꯑꯁꯨꯝ ꯑꯁꯨꯝ ꯊꯦꯡꯖꯤꯟꯈꯤꯕꯒ ꯏꯔꯣꯏꯅꯅ ꯑꯔꯨꯕꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ꯫
ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯨꯗ ꯂꯩꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯥꯒꯤ ꯄꯥꯟꯗꯝꯗꯤ ꯇꯔꯨꯕꯤꯕꯨ ꯀꯤꯍꯟꯕ ꯑꯁꯤꯅꯤ꯫ ꯑꯃꯨꯛ ꯅꯣꯛ ꯑꯃꯨꯛ ꯀꯞ ꯑꯃꯨꯛ ꯆꯠ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯔꯨꯕꯤꯅ ꯇꯥꯔꯤ ꯍꯥꯏꯖꯩ꯫ ꯉꯁꯤꯁꯨ ꯇꯧꯔꯛꯂꯦꯗꯅ, ꯉꯁꯤꯗꯤ ꯈꯪꯅꯤꯕ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ꯫ ꯃꯃꯥꯡꯊꯣꯡ ꯑꯗꯣꯝꯗ ꯆꯠꯂꯤ꯫ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯥꯡꯗꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯃꯅꯤꯡꯊꯣꯡ ꯍꯥꯟꯅ ꯑꯃꯨꯛꯇ ꯑꯩ ꯌꯦꯡꯂꯨꯒꯦ꯫ ꯃꯅꯤꯡꯊꯣꯡ ꯇꯝꯅ ꯆꯠꯂꯤ꯫ ꯌꯦꯡꯂꯨꯕꯗ ꯃꯅꯤꯡꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯤ ꯍꯥꯏꯖꯩ꯫ ꯇꯣ ꯑꯩꯅ ꯆꯤꯡꯅꯕꯗ ꯆꯨꯝꯂꯤꯕ, ꯅꯍꯥꯟꯗꯒꯤ ꯕꯨꯠ ꯁꯥꯔꯛꯂꯤꯕꯁꯦ ꯃꯥ ꯑꯣꯏꯔꯤꯕ꯫ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯤ, ꯑꯩꯒꯤ ꯃꯇꯧ ꯀꯩꯁꯨ ꯌꯥꯝꯅ ꯇꯝꯕ ꯁꯥꯔꯗꯅ ꯈꯪꯅꯤ, ꯂꯩꯔꯝꯕ ꯃꯄꯥꯜꯗ ꯈꯪꯅꯤꯕ ꯍꯥꯏꯗꯨꯅ ꯃꯅꯤꯡꯊꯣꯡꯗ ꯃꯍꯥꯛꯁꯨ ꯊꯣꯛꯂꯤ꯫ ꯑꯔꯨꯕꯤꯗꯤ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯆꯦꯕꯨ ꯎꯔꯗꯨꯅ ꯇꯔꯨꯕꯤꯅ ꯆꯪꯗꯨꯅ ꯀꯩꯅꯣ ꯑꯍꯤꯡꯁꯤꯗ ꯏꯆꯦꯅ ꯁꯤꯗ ꯇꯧꯕꯤꯔꯤꯕ ꯁꯤꯕꯨ ꯀꯔꯤꯅꯣ? ꯁꯤꯕꯨ ꯀꯩꯅꯣꯕ? ꯑꯔꯨꯕꯤ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯏꯁ ꯈꯪꯗꯅ ꯀꯩꯁꯨ ꯇꯧꯔꯤ, ꯏꯆꯦꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ? ꯀꯩꯅꯣ? ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯍꯧꯖꯤꯛ ꯇꯧꯔꯝꯂꯤꯕ ꯑꯁꯤꯗꯤ ꯉꯁꯤꯇꯁꯨ ꯅꯠꯇꯦ, ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯑꯍꯤꯡ ꯑꯁꯤꯗ ꯕꯨꯠ ꯁꯥꯗꯨꯅ ꯃꯤꯕꯨ ꯀꯤꯅꯕ ꯊꯕꯛ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ? ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ? ꯑꯩꯅ ꯀꯗꯥꯏꯗ ꯕꯨꯠ ꯁꯥꯏ? ꯁꯥꯔꯤꯕ ꯑꯁꯤꯗꯤ ꯕꯨꯠ ꯁꯥꯔꯒ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯁꯨ ꯁꯥꯔꯝꯂꯤꯁꯦ? ꯅꯪꯅ ꯀꯔꯤ ꯈꯪꯂꯗꯅ? ꯑꯩꯗꯤ ꯁꯨꯝ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯁ꯭ꯋꯥꯏꯗ ꯆꯠ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯃꯆꯤꯜ ꯑꯁꯤ ꯀꯌꯥꯗ ꯊꯤꯔꯤꯅꯣ ꯌꯦꯡꯉꯨꯅꯤ, ꯑꯩꯅ ꯈꯪꯂꯒ ꯊꯣꯛꯂꯛꯂꯕ ꯑꯁꯤꯗ꯫ ꯌꯥꯝꯅ ꯈꯪꯕꯩ ꯋꯥꯔꯣ? ꯈꯪꯉꯤ, ꯀꯩꯒꯤ ꯈꯪꯗꯅꯤ? ꯏꯆꯦꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯕꯨꯠ ꯁꯥꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯑꯔꯨꯕꯤ ꯃꯥꯁꯨ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯦꯛꯇ ꯍꯥꯏ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯒꯦ, ꯅꯪꯁꯨ ꯕꯨꯠ ꯁꯥꯔꯤꯕ ꯑꯗꯨꯗꯤ? ꯅꯪꯅ ꯕꯨꯠ ꯁꯥꯈꯤꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯍꯧꯏ ꯎꯍꯧꯏ꯫ ꯀꯗꯥꯏꯗ ꯀꯔꯝꯕ ꯀꯥꯟꯗ ꯑꯩꯅ ꯕꯨꯠ ꯁꯥꯈ꯭ꯔꯤꯕ? ꯑꯗꯨꯝꯅ ꯀꯥꯏꯗꯤꯅꯦ ꯌꯥꯝꯅ ꯍꯥꯏꯖꯤꯜꯂꯛꯀꯅꯨꯗ꯫ ꯁꯥꯗꯕ ꯀꯥꯏꯁꯨ ꯑꯃꯨꯛ ꯁꯥꯔꯤꯕ? ꯁꯥꯗꯦ, ꯑꯩꯈꯣꯏ ꯁꯥꯖꯗꯦ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯅꯍꯥꯟ ꯑꯍꯤꯡ ꯑꯃ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤ ꯅꯣꯝꯂꯛꯄꯗ ꯀꯤꯗꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯕꯗꯣ ꯑꯩꯗꯤ ꯂꯣꯏꯅ ꯎꯖꯍꯧꯕꯗꯣ꯫ ꯎꯍꯧꯕ? ꯃꯗꯨꯗ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤ ꯅꯣꯝꯈꯤꯕꯗꯣ ꯑꯩꯅꯤ, ꯏꯆꯦ ꯅꯪ ꯑꯣꯏꯔꯦ? ꯃꯥꯅꯤ, ꯑꯩꯅ ꯊꯑꯣꯏꯅ ꯇꯧꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯀꯅꯥꯅ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯅꯔꯤ꯫ ꯍꯥꯏꯔꯛꯏ, ꯏꯆꯦ ꯑꯣꯟꯊꯣꯛꯄꯅꯤ, ꯑꯩꯕꯨ ꯍꯦꯛ ꯀꯤꯍꯟꯈꯤದ ꯅꯨꯃꯤꯠꯇꯣ꯫ ꯑꯗꯨꯕꯨꯗꯤ ꯅꯪꯁꯨ ꯑꯩꯅ ꯇꯨꯝꯂꯤꯀꯥꯟꯗ ꯊꯣꯡꯅꯥꯎꯗꯕꯨ ꯊꯤꯜꯂꯛꯄꯋꯣ ꯑꯃꯨꯛ ꯅꯣꯛꯂꯛꯄꯋꯣ ꯌꯥꯝꯅ ꯀꯤꯍꯟꯈ꯭ꯔꯤꯕ ꯑꯗꯨꯗꯤ꯫ ꯐꯔꯦ ꯏꯆꯦ, ꯑꯩ ꯂꯥꯜꯂꯦ, ꯑꯩꯅ ꯍꯥꯟꯅ ꯍꯧꯕꯅꯤꯅ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯔꯒꯦ꯫ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯃꯈꯥ ꯇꯥꯅ ꯇꯧꯔꯒꯨꯝꯁꯤꯀꯣ꯫ ꯅꯪꯅ ꯐꯖꯅ ꯍꯥꯏꯔꯕꯅꯤ나 ꯑꯩꯁꯨ ꯌꯥꯔꯒꯦ꯫ ꯃꯈꯥ ꯇꯥꯅ ꯇꯧꯔꯒꯨꯝꯁꯤ꯫ ꯑꯍꯤꯡꯁꯤꯗ ꯕꯨꯠ ꯁꯥꯗꯅ ꯃꯤꯅ ꯈꯔꯒ ꯌꯥꯝꯅ ꯐꯖꯗꯦ, ꯃꯇꯨꯡꯗ ꯈꯛ ꯇꯧꯔꯔꯣꯏꯁꯤꯀꯣ꯫ ꯍꯣꯏ꯫ ꯑꯍꯤꯡꯁꯤꯗ ꯃꯧ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯀꯣꯡꯗ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯏꯪꯈꯣꯜ ꯑꯗꯣꯝꯗ ꯌꯦꯡꯉꯤ꯫ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤ ꯑꯗꯨꯅ ꯈꯪꯅꯣꯝ ꯅꯣꯝꯂꯛꯄ ꯑꯗꯨꯗ ꯄꯥꯈꯠꯅ ꯍꯣꯏꯃ, ꯕꯨꯠ ꯂꯩꯔꯦ, ꯍꯟꯗꯛꯀꯤ ꯑꯁꯤꯗꯤ ꯇꯁꯦꯡꯕ ꯕꯨꯠꯅꯤ꯫ ꯏꯅꯥꯎ ꯂꯥꯎꯍꯦ, ꯏꯃꯨꯡ ꯆꯪꯍꯧꯔꯁꯤ, ꯕꯨꯠꯅꯦ ꯍꯥꯏꯕ ꯑꯁꯦꯡꯕꯒꯤ꯫ ꯍꯣꯏ ꯏꯆꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈ꯭ꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅꯤ ꯍꯦꯛ ꯆꯪꯈꯤꯕꯒ ꯁꯧꯒ꯭ꯔꯤ ꯃꯈꯥꯗꯨꯗꯒꯤ ꯂꯩ ꯃꯍꯜ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯖꯩ, ꯅꯈꯣꯏ ꯑꯅꯤꯅ ꯉꯝꯕ꯭ꯔꯗꯣ? ꯌꯦꯡꯒꯦ ꯌꯥꯎꯅ ꯑꯩ ꯌꯦꯡꯕꯅꯤ, ꯈꯪꯕ꯭ꯔꯥ? ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏ ꯑꯅꯤ ꯑꯍꯤꯡꯗ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯅ ꯇꯧ ꯇꯥꯕꯅꯤ꯫ ꯍꯅꯨꯊꯪꯗ ꯑꯩ ꯍꯧꯖꯤꯛ ꯑꯍꯤꯡꯗ ꯊꯣꯛꯄ ꯕꯨꯠ ꯁꯥꯕ ꯇꯥꯔꯤ ꯍꯥꯏꯕ꯫ ꯃꯃꯧ ꯅꯨꯄꯤꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯋꯥꯔꯛꯀꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯤ꯫ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯤꯕ ꯃꯧ ꯑꯅꯤꯗꯨ ꯈꯠꯅꯈꯤꯗ꯭ꯔꯤ꯫ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫